Hello ma'am aise jumda laaba matungi ahanba blog oidoini ko ngasi se ado mamiga masanupaga su leite ko akhoi laaga mose Guwahati da sakhare mamiga masanupaga su aduna ise thabak su khara kallaba handak blog se aduna regular su oiba ngamdre ado aise hojik se town da thoini ko aiga sitaga sakpham ga se loire ma'am samhat phau sangdre ai tare tawri se ado angang ani se masam ka ugaina puna chatlini ko se Diya se su masam sang bana loire ba to masam dom ta ka ura si na sita su machanupi kakkani na puraga chatlini town manung se ma'am ai de hojikan thokpa jam talle ko silchar se bhir khoi amani bo aduga nomu su salle lambi se su loire ko silchar gi lambi se di loire hoji hairu na kanadre aduda nomu su salladi yam phajab lambi ai do oire capital mamanga sina phajaba sidi hairu na kanadre ado zaure nomu chu thare ko chakhalaga do ngangani se yam harauna sa raponi ko makhut ka paina dana samkak tore na din na manungai na chakhra poni ko masam se moibani kamai kani kai tana ragani moibani na chatli se ado manung zauraga maira hana keno tawgare hair wash tawgare ko asita tawdagi ne ba moina chatning se am nungai ba moi sigi matam sida ko mamon ga se nokmi tawradana harau jagra poni asi makok lu base moi da Diya sina ke dawge da manak siga dum lepaga nungai bra che maira kamai tawi magi matam ngari ne ko mai se loiraga ma taw dori ne aina ado ma tawi so momhon minong no ini ko jing magi taw dori aina pamja raba ngangai sina sigumba anoba posing se mi ahanna tawbasing se ado ne aisu samse kaksira na khalamba do thengani na kaklaktere kuire samga kaktaba ambau isana isa care loba ngamdre ko handak se da mami mung lei sandrabani na ise thabak su kan bana samga thadong na samhat pa sangdre ai duni ori se ising bu logadra baragi bu hona gadra bara kangu lei bani na ising su matam chana pi da ya de ising sina pung manga da kalai ko meam ayuki aduna Diya muk pagi masam luba haware harau rise yung ko tawise khunok se je mahong matawse harau jagra poni ma ada bisonata leiringai dagi hairabani ba ko ma parlor da salaga kakkani hair wash tawni kaina midulina hoida ka tammini ko ada midulina na makakpige aina haiba yadri ba ko ma smai chalaga ka uduini na ne pubire e dum loiraga tawrise unse harau rise uraba ado maira hana kakatagi tawure ko masam sa mabani sa jangnaraga harau narini amaga amaso samai phamme amaso ilura loira thokle e aina harau minarini ko anise ado ibai se ne maira gi sa kakhalaga thabak se kan khalakna haidi ma top su phone la khalakdana ko ado Diya se magi assistant namna kakpa hawgare mase masam je yam ten na di kakning da bani ba do aina ten na kathale kai no adi a chalaga kakpham ju leite ka ingai siga tel halawrage aina to maira se yam paksari mai kat se amana samai kathalani ai kathalle magi se to mai bani kak loiraga kanana ka yam teli map tongnari ni ko angang ni na masam sangning ya ba ko angang sing se ado masam do yam sangaga su hona ba su ngamde doidi moina ma makok luba se su matam naina lubi bangam de ba nong suradi doi nungthin noi thoki ba school chalam dai duna makok luba se jam no moi da ke no ya ba duna masam do sanga ga di nungai te ba adugai thokla ga me ama khoi se silong poti da leiba ju dio do am tang sang mu se aina mung sang ye ko sidamo ani se pulla bin na lamsu he lemi ga usitta bini ko moina tawri se da ju dio dagi muk thokla ga mall da chatle goldigi mall da tawise ung mabani taga kadana ko ai bo ngamba se ki ko jengtha bada makha da do moina ke ki de ai hojikan se angamba dagi makha jengtha bangam de me amadu nei goldigi mol gi mathak ka khalaga ne yam ki jeye ba makha da yeng darak pase kai no khangde nauna taw khalai ni hana du jam tawram de handak yam nauna taw khalai ni asiste mol se me am hana di kwa dum siga sangaga mind ka se fresh oi bani ba khangde hana han lakhalak pa matam do silchar da da hojikan di hanai dumaina gi oidre ko dukan ga sum yam ban noina lei hana chawram bada dumai chawdra ba khangde se gi mol se hana na
ꯂꯪꯕ ꯍꯦꯜꯂꯝꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯟꯅ ꯍꯧꯒꯠꯂꯛꯄ ꯇꯟꯖꯥꯗꯣ ꯃꯤꯁꯨ ꯚꯤꯔ ꯑꯣꯏꯕ ꯍꯦꯜꯂꯤꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯗ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯌꯥꯝꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯖꯔꯦ ꯁꯤꯇꯥꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯨꯁꯟꯗꯅꯀꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦ ꯍꯥꯏꯅ ꯑꯅꯤꯁꯤꯅ ꯑꯩꯗꯤ ꯑꯍꯥꯟꯕ ꯆꯪꯖꯔꯤꯅꯤ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯃꯐꯝꯁꯦ ꯀꯩꯅꯣ ꯐ꯭ꯂꯦꯚꯔ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯒꯤꯒ ꯑꯣꯟꯊꯣꯛꯑꯒ ꯆꯥꯅꯔꯤꯅꯤꯀꯣ ꯅꯪꯒꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯪꯒꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯈ꯭ꯔꯄꯣꯠꯅꯤ ꯃꯣꯏꯕꯥꯅꯤꯁꯨ ꯃꯣꯏ ꯄꯨꯟꯈ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯤꯟꯅꯖꯩꯌꯦꯕꯀꯣ ꯄꯨꯟꯕꯁꯦ ꯁꯪꯗꯕ ꯑꯉꯥꯡ ꯃꯆꯥꯗꯧ ꯇꯧꯏ ꯌꯦꯡꯉꯣ ꯁꯤ ꯊꯛꯎ ꯅꯣꯏ ꯃꯥꯏꯗꯁꯨ ꯅꯣꯏ ꯃꯥꯏꯁꯨ ꯊꯛꯇꯣꯛꯎ ꯅꯣꯏꯕꯥꯅꯤ ꯅꯣꯏ ꯃꯥꯅ ꯅꯣꯏꯕꯥꯅꯤꯗꯒꯤ ꯆꯥꯕꯗꯣ ꯀꯩꯗꯧꯔꯦ ꯆꯤꯡꯇꯥ ꯑꯣꯏꯔꯕꯅꯦ ꯊꯛꯇꯣꯛ ꯅꯣꯏ ꯃꯥꯏꯁꯤꯁꯨ ꯑꯉꯥꯡꯅ ꯊꯛꯄ ꯌꯥꯗꯦ ꯑꯉꯥꯡ ꯊꯛꯄ ꯌꯥꯗꯦ ꯍꯣꯏ ꯐꯔꯦ ꯍꯥꯎꯗꯣꯏꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯍꯥꯎ ꯍꯦꯟꯗꯣꯏꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯍꯥꯎꯕ ꯍꯦꯟꯗꯣꯏꯅꯤ ꯃꯦꯡꯒꯣ ꯃꯤꯛꯁ ꯇꯧꯔꯒ ꯄꯞ ꯊꯛꯇꯣꯛꯑꯅ ꯑꯅꯤꯁꯤ ꯃꯃꯥꯡꯗ ꯂꯦ ꯇꯧ ꯂꯩꯔꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯆꯥꯕ ꯂꯣꯏꯅ ꯊꯣꯛꯂꯒ ꯑꯩꯁꯦ ꯐꯤꯒ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯤꯒꯤꯗ ꯑꯃꯨꯛ ꯌꯦꯡꯕ ꯆꯪꯉꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤ ꯌꯦꯡꯉꯤꯉꯩꯗꯀꯣ ꯁꯤꯇꯥꯒ ꯑꯩꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯏ ꯊꯣꯛꯄ ꯗꯨꯅꯤꯌꯥ ꯑꯃꯃꯝꯗꯅꯤꯀꯣ ꯂꯩꯔꯝꯃꯤꯁꯦ ꯃꯣꯕꯥꯏꯜ ꯑꯃꯃꯝꯒ ꯇꯧꯅ ꯃꯤ ꯀꯧꯁꯤꯠ ꯄꯣꯟꯇꯦ ꯃꯣꯏꯁꯤꯡꯁꯤꯅ ꯄꯨꯟꯈ꯭ꯔꯗꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯂꯣꯏꯔꯒ ꯊꯣꯛꯂꯦ ꯑꯩꯁꯦ ꯈꯣꯡꯎꯞ ꯑꯃꯈꯛꯀ ꯐꯤ ꯈꯔꯒ ꯂꯩꯔꯛꯑꯦ ꯑꯗꯣ ꯁꯟꯗꯥꯁꯨ ꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯄꯗ ꯑꯗꯣ ꯑꯅꯤꯁꯤꯅ ꯊꯣꯛꯂꯛꯄꯁꯤꯗ ꯑꯐꯪ ꯑꯐꯪꯕꯅꯤꯀꯣ ꯆꯥꯒꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯤꯇꯥꯗ ꯁꯤ ꯆꯥꯒꯦ ꯍꯥꯏꯅ ꯄꯨꯁꯟꯈ꯭ꯔꯤꯕꯅꯤꯁꯤꯅ ꯑꯗꯣ ꯑꯩꯅ ꯂꯥꯎꯅ ꯄꯨꯊꯣꯔꯛꯑꯦꯀꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯗꯤꯌꯥꯁꯦ ꯁꯤꯒꯨꯝꯕꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯃꯒꯦ ꯈꯔ ꯅꯤꯁꯥ ꯍꯥꯏꯅ ꯄꯤꯖꯗꯔꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯔꯦ ꯑꯩꯗꯤ ꯀꯔꯤꯝ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯈꯤꯇꯪ ꯆꯥꯒꯦ ꯇꯧꯏꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯗꯤꯌꯥꯁꯦ ꯁꯤꯗ ꯃꯈꯨꯠꯁꯦ ꯄꯥꯏꯗꯗꯅ ꯂꯩꯌꯦꯕꯀꯣ ꯃꯥꯁꯦ ꯑꯩꯅ ꯃꯈꯨꯠꯁꯦ ꯄꯥꯏꯗꯅ ꯇꯥꯔꯅꯤ ꯀꯤꯃꯅꯤꯅ ꯈꯣꯡꯅ ꯁꯨꯃꯥꯏꯅ ꯉꯥꯛꯀꯦ ꯇꯧꯕ ꯁꯤꯒꯤ ꯆꯄꯜꯁꯦ ꯈꯔ ꯍꯗ꯭ꯔꯥꯛ ꯂꯥꯎꯔꯦꯕ ꯀꯣꯝꯊꯔꯛꯏꯔꯥ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯆꯄꯜꯗꯣ ꯁꯨꯃꯥꯏꯅ ꯉꯥꯛꯄ ꯇꯥꯔꯦ ꯑꯁꯤꯁꯦ ꯕ꯭ꯔꯦꯛ ꯐꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯕ ꯁꯤꯇꯥꯗꯨꯅꯅꯦꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯗꯅꯦ ꯁꯨꯃꯥꯏꯅ ꯅꯟꯊꯕꯤꯗꯨꯅꯦꯕ ꯑꯗꯨꯅꯅꯦꯕ ꯁꯤꯅ ꯑꯣ ꯀꯞꯄꯤ ꯃꯃꯥꯏ ꯆꯄꯜ ꯇꯥꯍꯧꯔꯦ ꯑꯩꯅ ꯅꯪ ꯀꯞꯄꯗꯣ ꯑꯃꯨꯛ ꯍꯦꯟ ꯕ꯭ꯔꯦꯟ ꯃꯥꯡꯈꯔꯦ ꯃꯃꯥ ꯀꯦꯠꯋꯥꯔꯛꯀꯤ ꯂꯩꯔꯦ ꯐꯔꯦ ꯃꯥꯡꯍꯧꯔꯦ ꯗ꯭ꯔꯦꯁ ꯂꯩꯔꯦ ꯑꯦꯝꯅꯦꯁꯨ ꯑꯩ ꯂꯪꯊꯣꯛꯑꯒꯦ ꯁꯦꯠꯂꯔꯣꯏꯒꯦ ꯇꯧꯕꯅꯤꯗ ꯃꯟꯕꯅꯤꯅ ꯑꯩꯅ ꯂꯪꯊꯣꯛꯄ ꯃꯥꯡꯃꯨ ꯂꯩꯕ ꯂꯥꯏꯅ ꯂꯪꯊꯣꯛꯑꯝꯕꯅꯤ ꯑꯗꯨꯝ ꯇꯣꯡꯕ ꯅꯨꯡꯉꯥꯏꯑꯕ ꯁꯤꯁꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯌꯥꯝ ꯂꯩꯃꯒ ꯔꯣꯃꯤꯇꯥꯒꯁꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯎꯅꯗ꯭ꯔꯦꯕꯗꯣ ꯑꯩ ꯃꯊꯣꯝꯇꯁꯨ ꯂꯩꯔꯦ ꯃꯥꯃꯤ ꯍꯣꯏꯁꯨ ꯂꯩꯇꯦ ꯑꯩꯅ ꯃꯣꯏꯕꯥꯅꯤꯁꯨ ꯑꯩꯁꯨ ꯎꯅꯕ ꯂꯥꯛꯄ ꯑꯣꯏꯅ ꯑꯗꯨꯏꯗꯤ ꯃꯥꯃꯤ ꯍꯣꯏꯁꯨ ꯂꯩꯇꯕꯗꯨꯒ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯅ ꯂꯥꯛꯏꯅꯤꯀꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯔꯤꯝ ꯄꯤꯖꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯅ ꯎꯇꯪ ꯄꯥꯄꯣꯏ ꯈꯔ ꯍꯧꯔꯦꯀꯣ ꯃꯣꯏꯁꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯔꯤ ꯁꯤꯁꯦ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯀꯂꯔ ꯃꯌꯥꯝ ꯑꯣꯏꯕꯁꯤꯗ ꯍꯔꯥꯎꯅ ꯆꯥꯔꯤꯀꯣ ꯑꯁꯤ ꯑꯣꯏꯅ ꯄꯤꯖꯔꯦ ꯑꯉꯥꯡ ꯑꯍꯨꯝꯁꯤꯅ ꯃꯌꯥꯝ ꯀꯣꯛꯀ ꯆꯥꯅꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯟꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯁꯔꯨꯡꯅ ꯒ꯭ꯔꯤꯟ ꯇꯤ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯑꯍꯨꯝꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯀꯣ ꯑꯍꯨꯝꯁꯤ ꯃꯀꯣꯛꯁꯦ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯗꯤꯌꯥꯁꯤꯅ ꯁ꯭ꯇꯣꯔꯤ ꯂꯤꯗꯣꯏꯅꯦ ꯃꯥꯏ ꯁ꯭ꯇꯣꯔꯤ ꯕꯨꯛ ꯄꯥꯏꯔꯒ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯅꯤꯁꯤꯅ ꯑꯗꯣ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯑꯇꯣꯝꯕꯤꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯩ ꯄꯤꯛꯄꯅꯤꯅ ꯈꯔ ꯑꯃꯨꯛ ꯗꯤꯌꯥꯒ ꯀꯩꯔꯥꯒꯗꯒꯤ ꯈꯔ ꯃꯀꯣꯛ ꯇꯣꯡꯉꯥꯜꯂꯦꯕ ꯃꯥꯅ ꯑꯃꯨꯛ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯃꯀꯣꯛꯁꯦ ꯃꯥꯟꯅꯔꯛꯑꯦꯕ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯀꯔꯤ ꯀꯔꯥꯁꯦ ꯑꯗꯣ ꯑꯇꯣꯝꯕꯤꯁꯤꯅ ꯑꯃꯨꯛ ꯄꯤꯛꯏꯕꯅꯤꯅ ꯑꯇꯣꯝꯕꯤꯁꯦ ꯃꯥꯟꯅꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯗꯨꯅ ꯂꯤꯂꯥ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯅꯤꯁꯤꯅ ꯄꯥꯏꯁꯦ ꯃꯥ ꯆꯣꯡꯁꯜꯂꯝꯃꯒ ꯃꯃꯥꯅ ꯃꯣꯕꯥꯏꯜ ꯄꯤꯔꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯃꯔꯛꯇ ꯆꯥꯎꯅꯅ ꯑꯗꯨꯒ ꯆꯪꯄꯣꯠꯇꯦ ꯅꯤꯡꯁꯤꯡꯉꯛꯄꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯗꯤꯌꯥꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯑꯆꯧꯕ ꯑꯃꯅꯦꯅ ꯑꯐꯧ ꯁꯥꯖꯅꯤꯡꯕꯗꯣ ꯑꯗꯨꯅꯦꯕ ꯑꯣꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯒꯗꯅꯤ ꯑꯩ ꯑꯍꯟꯅꯤ ꯀꯥꯏꯅ ꯕꯤꯆꯥꯔ ꯄꯣꯇꯤꯒꯤ ꯇꯥꯏꯞꯇꯒꯅꯦ ꯕꯤꯆꯥꯔꯒ ꯇꯧꯔꯅ ꯃꯥꯅ ꯔꯨꯕꯤꯗꯅꯦ ꯁꯤ ꯂꯩꯔꯛꯇ꯭ꯔꯗꯤ ꯉꯁꯤ ꯑꯗꯨꯝ ꯆꯪꯉꯛꯀꯅꯨ ꯍꯥꯏꯅꯦ ꯅꯪꯒꯤꯁꯦ ꯑꯍꯥꯎꯕꯤꯗꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯍꯥꯎꯕꯤꯗꯣ ꯅꯠꯇꯦ ꯁꯤꯁꯦ ꯅꯪꯒꯤꯗ ꯃꯥꯏꯗꯣ ꯄꯤꯡ ꯑꯣꯏꯕꯤ ꯅꯠꯇꯦ ꯁꯦ ꯃꯁꯣꯡ ꯃꯨꯕꯤꯗꯨꯅꯤ ꯉꯥꯡ ꯂꯩꯅꯕꯅꯦ ꯑꯃꯗꯨꯅ ꯉꯥꯡꯕ ꯍꯦꯟꯕꯅꯦ ꯑꯩ ꯆꯥꯏ ꯑꯩ ꯑꯦꯚꯣꯀꯥꯗꯣ ꯇꯣꯁꯀ ꯍꯥꯎꯏꯍꯦ
ꯑꯁꯤꯕꯨ ꯑꯁꯨꯛ ꯇꯥꯡꯅꯅꯦ ꯆꯤꯆꯦꯁꯤꯗ ꯂꯩꯔꯧ ꯍꯥꯏꯅꯀꯣ ꯇꯞꯇꯅ ꯂꯩꯍꯜꯂꯒ ꯆꯥꯁꯨ ꯆꯥꯗ꯭ꯔꯦꯀꯣ ꯍꯩꯅꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯈꯨꯠꯁꯤꯡꯁꯤꯗ ꯅꯣꯏꯔꯒ ꯉꯁꯪ ꯉꯥꯡꯉꯦꯅ ꯍꯔꯥꯎꯅꯗꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯕꯁꯦ